ꯆꯠꯂꯤꯕ ꯌꯔ 2026 ꯀꯔꯤ ꯑꯣꯏꯕ ꯈꯪꯗꯦ ꯑꯗꯨꯒ ꯄ꯭ꯔꯦꯗꯤꯛꯁꯟ ꯇꯧꯕ ꯀꯥꯡꯂꯨꯞꯁꯤꯡꯅ ꯑꯁꯨꯝꯕꯗꯤ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯃꯦꯖꯣꯔ 10 ꯋꯥꯔ ꯑꯣꯏꯒꯅꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕ ꯍꯧꯖꯤꯛ ꯚꯦꯅꯦꯖꯨꯋꯦꯂꯥꯒꯤ ꯁꯛꯇꯝꯗ ꯃꯤꯠꯌꯦꯡ ꯑꯃꯇꯪ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ ꯅꯩꯅꯕꯁꯤꯡꯅ ꯍꯥꯏꯔꯛꯂꯤꯁꯦ ꯍꯧꯖꯤꯛ ꯚꯦꯅꯦꯖꯨꯋꯦꯂꯥꯗ ꯑꯃꯦꯔꯤꯀꯥꯅ ꯆꯥꯎꯔꯕ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯈꯤꯕꯁꯦ ꯑꯦꯔꯥꯎꯟ 2 ꯑꯋꯥꯔꯁꯀꯤ ꯃꯁꯤꯗ ꯃꯥꯗꯨꯔꯥ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯚꯦꯅꯦꯖꯨꯋꯦꯂꯥ ꯃꯅꯨꯡꯗꯁꯨ CIA ꯃꯤ ꯌꯥꯎꯔꯝꯕ ꯖꯥꯠꯅꯤ ꯃꯈꯣꯏ ꯑꯁꯤꯅ ꯂꯧꯇꯨꯅꯔꯒ ꯐꯥꯍꯟꯕ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯃ ꯚꯦꯅꯦꯖꯨꯋꯦꯂꯥꯗ ꯈꯤꯇ ꯐꯥ ꯄꯨꯊꯣꯛꯈꯤꯕꯁꯦ ꯃꯁꯤ ꯑꯣꯏꯕ ꯌꯥꯕ ꯋꯥꯐꯝ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯥꯁꯤ ꯐꯥꯗꯨꯅ ꯍꯦꯡꯀꯥꯞ ꯇꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅꯦ ꯀꯩꯅꯦ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯄꯔꯦꯁꯟꯗꯨ ꯂꯣꯏꯍꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯚꯦꯅꯦꯖꯨꯋꯦꯂꯥꯅ ꯍꯥꯏꯔꯤ ꯃꯈꯣꯏ ꯁꯔꯦꯟꯗꯔ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯗꯨꯔꯣ ꯆꯠꯈ꯭ꯔꯒ ꯑꯃꯅꯗꯤ ꯔꯨꯜ ꯇꯧꯔꯤ ꯑꯃꯦꯔꯤꯀꯥꯒ ꯋꯥꯔ ꯇꯧꯅꯅꯤ ꯁꯤꯅꯤ ꯃꯁꯤꯒꯤ ꯆꯩꯔꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯄꯥꯎ ꯑꯃ ꯌꯥꯝ ꯀꯟꯅ ꯊꯣꯔꯛꯂꯤꯁꯤ ꯃꯁꯤꯗꯤ ꯖꯁ ꯗ꯭ꯔగ్ꯁꯀꯤ ꯋꯥꯔꯤ ꯅꯠꯂꯝꯗ꯭ꯔꯦ ꯚꯦꯅꯦꯖꯨꯋꯦꯂꯥꯒꯤ ꯑꯣꯏꯜ ꯑꯁꯤꯗ ꯀꯦꯞꯆꯔ ꯇꯧꯕꯒꯤ ꯑꯣꯏꯔꯝꯂꯦ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯨ ꯊꯣꯔꯛꯂꯤꯁꯤ ꯑꯃꯦꯔꯤꯀꯥꯅ ꯇꯧꯔꯛꯂꯤꯁꯦ ꯚꯦꯅꯦꯖꯨꯋꯦꯂꯥꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯣꯏꯜ ꯗꯤꯄꯣꯖꯤꯠ ꯂꯩꯔꯤꯁꯦ ꯃꯁꯤꯒꯤ 20% ꯑꯣꯏꯜ ꯚꯦꯅꯦꯖꯨꯋꯦꯂꯥꯗ ꯑꯣꯏꯜ ꯂꯩꯁꯤꯅꯤ ꯑꯣꯏꯜ ꯑꯁꯤꯅ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯌꯥꯝ ꯆꯥꯎꯈꯠꯇꯕꯅꯤꯅ ꯌꯥꯝꯅ ꯇꯦꯛꯅꯣꯂꯣꯖꯤ ꯋꯥꯡꯗꯕꯅꯤꯅ ꯃꯗꯨꯒꯤ ꯑꯣꯏꯜꯁꯨ ꯄꯨꯊꯣꯛꯄ ꯉꯝꯗꯦ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯅ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯗꯤ ꯏꯪꯒꯤꯠ ꯄꯤꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯗꯨ ꯚꯦꯅꯦꯖꯨꯋꯦꯂꯥꯗ ꯑꯣꯏꯜ ꯁꯨꯡꯗꯣꯛꯄꯒꯤ ꯄꯨꯊꯣꯛꯄꯒꯤꯗꯃꯛꯇ ꯃꯈꯣꯏ ꯀꯝꯄꯅꯤꯁꯤꯡ ꯊꯥꯗꯣꯛꯀꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯉꯁꯥꯏ ꯗ꯭ꯔగ్ꯁꯀꯤ ꯋꯥꯔꯤ ꯅꯝꯉꯥ ꯇꯧꯔꯝꯕꯗꯣ ꯃꯗꯨ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯁꯤꯅꯤ ꯃꯁꯤꯒꯤ ꯆꯩꯔꯛ ꯑꯁꯤꯗ ꯆꯥꯏꯅꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯏꯁꯇꯦꯠꯃꯦꯟ ꯑꯃꯒ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯏꯁꯇꯦꯠꯃꯦꯟ ꯑꯁꯦ ꯑꯅꯤꯁꯨꯕꯅꯤ ꯍꯥꯏꯔꯤ ꯖꯤꯟꯄꯤꯡꯅ ꯍꯥꯏꯈ꯭ꯔꯦ ꯃꯗꯨꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯣ ꯑꯃ ꯔꯨꯜ ꯑꯃ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯃꯒꯤ ꯋꯥꯔꯒꯤ ꯂꯣ ꯂꯩ ꯃꯁꯤ ꯀꯝꯄ꯭ꯂꯤꯠꯂꯤ ꯑꯣꯄꯦꯟꯂꯤ ꯚꯥꯏꯑꯣꯂꯦꯁꯟ ꯇꯧꯕꯅꯤ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯕꯨ ꯐꯥꯔꯒ ꯁꯨꯝ ꯍꯥꯏꯅ ꯑꯃꯦꯔꯤꯀꯥꯗ ꯄꯨꯀꯣ ꯑꯣꯟꯂꯤ 30 ꯃꯤꯅꯤꯠꯇ ꯚꯦꯅꯦꯖꯨꯋꯦꯂꯥꯗꯒꯤ ꯑꯃꯦꯔꯤꯀꯥꯗ 30 ꯃꯤꯅꯤꯠꯇ ꯊꯨꯡꯈꯤ ꯍꯥꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯂꯦꯟ ꯀꯌꯥꯅ ꯃꯁꯤ ꯉꯥꯛꯂꯒ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯁꯤꯅꯤ ꯑꯗꯨꯅ ꯚꯦꯅꯦꯖꯨꯋꯦꯂꯥꯗ ꯑꯃꯦꯔꯤꯀꯥꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯥꯝ ꯀꯟꯅ ꯆꯪꯈꯤꯕꯁꯦ ꯃꯁꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯋꯥꯔꯤ ꯑꯃ ꯂꯩꯔꯝꯕꯁꯤꯅꯤ ꯃꯔꯝꯗꯤ ꯚꯦꯅꯦꯖꯨꯋꯦꯂꯥ ꯑꯁꯤꯗ ꯑꯣꯏꯜ ꯄꯨꯊꯣꯛꯄ ꯑꯣꯏꯜ ꯆꯤꯡꯊꯣꯛꯄ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯑꯣꯏꯜꯁꯤꯡ ꯑꯁꯦ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯊꯕꯛ ꯇꯧꯔꯝꯃꯤꯁꯦ ꯃꯁꯤ ꯆꯥꯏꯅꯥꯅꯤ ꯆꯥꯏꯅꯥꯅ ꯃꯁꯤ ꯚꯦꯅꯦꯖꯨꯋꯦꯂꯥꯁꯤ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯃꯈꯣꯏ ꯂꯧꯊꯣꯛꯄ ꯑꯣꯏꯜ ꯂꯧꯕ ꯃꯁꯤ ꯄꯨꯝꯅꯃꯛꯅꯤ ꯆꯥꯏꯅꯥ ꯑꯁꯦ ꯍꯧꯖꯤꯛ ꯅꯣꯡꯃꯒꯤ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯈꯠꯂꯛꯂꯤꯕꯅꯤꯅ ꯑꯃꯦꯔꯤꯀꯥꯅ ꯃꯁꯤ ꯊꯠꯄꯒꯤ ꯑꯣꯏꯔꯝꯂꯦ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯆꯥꯏꯅꯥ ꯑꯁꯤꯅꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯍꯧꯖꯤꯛ ꯆꯥꯏꯅꯥꯕꯨ ꯃꯈꯣꯏꯗ ꯑꯣꯏꯜ ꯆꯠꯍꯟꯗꯕꯒꯤꯗꯃꯛꯇ ꯃꯁꯤ ꯇꯧꯔꯛꯄꯅꯤ ꯍꯥꯏꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯔꯦ ꯑꯗꯨꯒ ꯏꯔꯥꯟꯗ ꯇꯧꯔꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯏꯔꯥꯟꯒꯤ ꯔꯦꯖꯤꯝ ꯆꯦꯟꯖ ꯇꯧꯔꯛꯂꯤ ꯀꯔꯤꯅꯣ ꯃꯁꯤꯗꯁꯨ ꯑꯃꯦꯔꯤꯀꯥꯒꯤ ꯈꯨꯠ ꯈꯖꯤꯛ ꯈꯖꯤꯛ ꯌꯥꯎꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯁꯤꯅꯤ ꯃꯔꯝꯗꯤ ꯚꯦꯅꯦꯖꯨꯋꯦꯂꯥꯗꯒꯤ ꯆꯥꯏꯅꯥꯗ ꯆꯠꯄ ꯑꯣꯏꯜ ꯑꯁꯦ ꯏꯔꯥꯟꯒꯤ ꯃꯈꯣꯏꯒꯤ ꯁꯤꯞ ꯇꯧꯔꯒ ꯆꯠꯄ ꯖꯍꯥꯖ ꯇꯧꯔꯒ ꯆꯠꯄ ꯑꯗꯨꯅ ꯏꯔꯥꯟꯒꯤꯁꯨ ꯀꯥꯟꯅꯕ ꯁꯣ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯨꯡ ꯑꯃꯅ ꯅꯤꯁꯥꯅ ꯑꯅꯤꯗ ꯏꯁꯄꯣꯠ ꯑꯅꯤꯗ ꯊꯥꯟꯕ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯅꯤ ꯁꯤꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯁꯦ ꯑꯗꯨꯅ ꯏꯔꯥꯟꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯨ ꯂꯨꯏ ꯆꯥꯏꯅꯥꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯨ ꯂꯨꯏ ꯆꯥꯏꯅꯥꯒ ꯑꯃꯦꯔꯤꯀꯥꯒ ꯇꯧꯅ ꯉꯝꯒꯗ꯭ꯔꯥ ꯑꯃꯦꯔꯤꯀꯥꯒ ꯆꯥꯏꯅꯥꯒ ꯇꯧꯅꯔꯕꯗꯤ ꯐꯤꯕꯝ ꯑꯃꯒꯤ ꯁꯛꯇꯝꯗꯨꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯗꯥꯏꯔꯦꯛꯇꯤ ꯉꯝꯗꯕꯅꯤꯅ ꯑꯁꯣꯝ ꯏꯟꯗꯥꯏꯔꯦꯛ ꯆꯥꯏꯅꯥꯅ ꯆꯥꯎꯈꯠꯄꯒꯤ ꯃꯔꯝ ꯑꯣꯏꯕꯁꯤꯡ ꯑꯁꯣꯝꯗ ꯈꯨꯠ ꯊꯥꯕꯅꯤ ꯁꯤꯅꯤ ꯍꯧꯖꯤꯛ ꯑꯅ ꯍꯥꯏꯔꯤꯁꯦ ꯚꯦꯅꯦꯖꯨꯋꯦꯂꯥꯁꯦ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯕ ꯃꯑꯣꯡꯅꯤ ꯋꯥꯔ ꯇꯧꯗꯨꯅꯁꯨ ꯀꯃꯥꯏꯅꯗꯤ ꯉꯝꯃꯣꯏ ꯄ꯭ꯂꯥꯁ ꯃꯈꯣꯏ ꯁꯔꯦꯟꯗꯔ ꯇꯧꯕ ꯇꯥꯕꯅꯤ ꯃꯁꯤ ꯀꯟꯗꯤꯁꯟ ꯑꯃ ꯂꯩ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯆꯥꯎꯔꯕ ꯗꯤꯕꯂꯞꯃꯦꯟ ꯑꯃ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀ ꯏꯁꯔꯥꯌꯦꯜꯒꯤ ꯃꯈꯣꯏꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯐꯣꯔꯁꯁꯤꯡ ꯑꯦꯂꯥꯔꯠ ꯑꯣꯏꯕꯒꯤ ꯋꯥꯐꯝꯗ ꯃꯦꯟꯁꯟ ꯇꯧꯈ꯭ꯔꯦ ꯁꯤꯅꯤ ꯃꯔꯝꯗꯤ ꯏꯔꯥꯟꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯦ ꯃꯁꯤꯅ ꯏꯔꯥꯟꯗꯒꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯣ ꯈꯪꯗꯦ ꯁꯤꯅꯤ ꯑꯗꯨꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯏꯁꯔꯥꯌꯦꯜꯒꯤ ꯋꯥꯔ ꯇꯥꯁꯤꯟꯈꯤꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛ ꯏꯔꯥꯟ ꯃꯅꯨꯡꯗ ꯇꯧꯔꯤꯁꯦ ꯃꯁꯦ ꯌꯥꯝꯅ ꯁꯛꯇꯝ ꯆꯨꯗꯝ ꯆꯥꯔꯛꯇ꯭ꯔꯒꯗꯤ ꯃꯁꯤꯗ ꯄꯥꯕ꯭ꯂꯤꯛꯁꯤꯡ ꯍꯟꯗ꯭ꯔꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤꯅ ꯁꯄ꯭ꯔꯦꯁ ꯇꯧꯔꯕꯒꯤ ꯌꯥꯝ ꯀꯟꯅ ꯂꯥꯛꯅꯔꯛꯄ ꯑꯗꯨ ꯑꯃꯦꯔꯤꯀꯥꯁꯤꯗ ꯂꯥꯟ ꯇꯥꯁꯤꯜꯂꯅꯤ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯁꯦ ꯑꯌꯥꯇꯣꯜꯂꯥ ꯈꯣꯃꯦꯅꯤꯒꯤ ꯐꯤꯕꯝꯅꯤ ꯍꯥꯏꯗꯤ ꯑꯌꯥꯇꯣꯜꯂꯥ ꯈꯣꯃꯦꯅꯤꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯇꯥꯔꯒꯦꯠꯇ ꯂꯩꯈ꯭ꯔꯦ ꯚꯦꯅꯦꯖꯨꯋꯦꯂꯥꯒꯤ ꯃꯥꯗꯨꯔꯣꯒꯨꯝꯅ ꯑꯌꯥꯇꯣꯜꯂꯥ ꯈꯣꯃꯦꯅꯤꯁꯦ ꯃꯥꯛ ꯄꯥꯕ꯭ꯂꯤꯛ ꯑꯦꯄꯤꯌꯔꯦꯟꯁ ꯑꯃ ꯇꯧꯔꯝꯕꯒ ꯆꯥꯎꯔꯕ ꯋꯥꯐꯝ ꯑꯃ ꯊꯝꯂꯝꯈ꯭ꯔꯦ ꯃꯌꯥꯝꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯌꯥꯏ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯖꯁꯇꯤꯁꯤꯌꯦꯕꯜꯅꯤ ꯑꯗꯨꯕꯨ ꯚꯥꯏꯑꯣꯂꯦꯁꯟ ꯀꯟꯇ꯭ꯔꯤ ꯃꯅꯨꯡꯗ ꯑꯣꯆꯅꯥ ꯑꯅꯥꯕꯒꯤ ꯊꯕꯛ ꯇꯧꯔꯛꯂꯒꯗꯤ ꯃꯗꯨ ꯈꯥꯡꯗꯨꯅ ꯌꯦꯡꯕ ꯌꯥꯔꯣꯏ ꯁꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥꯗꯨꯔꯥ ꯐꯥꯈꯤꯕꯁꯨ ꯑꯌꯥꯇꯣꯜꯂꯥ ꯈꯣꯃꯦꯅꯤꯁꯨ ꯃꯍꯥꯛꯀꯤ ꯈꯨꯠ ꯇꯥꯔꯕ ꯌꯥꯏ ꯑꯃꯗꯤ ꯌꯦꯛꯅꯕꯒꯤ ꯈꯨꯠꯇ ꯇꯥꯍꯟꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯈꯤꯕ ꯌꯥꯏ ꯁꯤꯅꯤ ꯃꯔꯝꯗꯤ ꯏꯔꯥꯟ ꯃꯅꯨꯡꯗ ꯏꯔꯥꯟꯒꯤ ꯃꯤꯗ ꯊꯥꯖꯕ ꯌꯥꯕ ꯂꯩꯇꯕ ꯑꯗꯨꯝ ꯀꯟꯗꯤꯁꯟ ꯑꯣꯏꯔꯦ ꯁꯤꯅꯤ ꯃꯔꯝꯗꯤ ꯑꯌꯥꯇꯣꯜꯂꯥ ꯈꯣꯃꯦꯅꯤꯒꯤ ꯃꯅꯤꯡ ꯃꯃꯥꯡ ꯂꯣꯏꯅ ꯌꯦꯛꯅꯕꯗꯤ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯏꯠ ꯑꯣꯏꯅ ꯍꯧꯖꯤꯛ ꯊꯝꯈ꯭ꯔꯦ ꯃꯥꯗꯨꯔꯣ ꯐꯥꯗꯨꯅ ꯄꯨꯈꯤꯕꯗ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯑꯌꯥꯇꯣꯜꯂꯥ ꯈꯣꯃꯦꯅꯤꯒꯤ ꯐꯤꯕꯝꯗꯤ ꯃꯗꯨ ꯑꯣꯏꯔꯦ ꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯏꯔꯥꯟ ꯗꯥꯎꯟꯐꯣꯜ ꯑꯣꯏꯈꯤꯕ ꯍꯥꯏꯁꯦ ꯃꯨꯁꯂꯤꯝ ꯋꯥꯔꯜꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯀꯥꯏꯅ ꯇꯥꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅꯤ ꯁꯤꯅꯤ ꯑꯗꯨꯅꯤ ꯄꯥꯝꯂꯛꯂꯤꯁꯦ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯌꯦꯛꯅ ꯄꯥꯝꯕꯗꯤ ꯃꯨꯁꯂꯤꯝ ꯋꯥꯔꯜꯗ ꯗꯣꯃꯤꯅꯦꯠ ꯇꯧꯒꯦ ꯈꯜꯂꯤꯕ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤꯒꯤ ꯗꯤꯕꯂꯞꯃꯦꯟꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟꯅꯤ ꯑꯗꯨꯅ ꯆꯥꯎꯔꯕ ꯋꯥꯔ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ ꯚꯦꯅꯦꯖꯨꯋꯦꯂꯥ ꯑꯃꯦꯔꯤꯀꯥ ꯑꯁꯤꯒꯤ ꯇꯧꯅꯔꯛꯄꯁꯤꯗ ꯀꯔꯤꯒꯨꯝꯕ ꯆꯥꯏꯅꯥ ꯔꯁꯤꯌꯥ ꯆꯪꯁꯤꯟꯈ꯭ꯔꯣ ꯆꯥꯏꯅꯥ ꯔꯁꯤꯌꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟꯗꯤ ꯂꯥꯛꯈ꯭ꯔꯦ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣ ꯇꯨꯡꯗ ꯂꯥꯛꯈꯤꯅꯤ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯀꯟꯗꯤꯁꯟ ꯂꯨꯏ ꯏꯔꯥꯟ ꯑꯃꯦꯔꯤꯀꯥ
ꯚꯥꯔꯠ ꯑꯃꯗꯤ ꯏꯁ꯭ꯔꯥꯏꯜꯒꯤ ꯃꯔꯛꯇꯁꯨ ꯋꯥꯔ ꯑꯣꯏꯈꯤꯕ ꯌꯥꯏ ꯍꯟꯗꯛꯀꯤ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯅ ꯏꯪꯗ꯭ꯔꯗꯤ, ꯃꯔꯝꯗꯤ ꯏꯔꯥꯟ ꯗꯥꯎꯟꯐꯣꯜ ꯑꯣꯏꯕ ꯄꯥꯝꯕ ꯂꯩ ꯑꯁꯤꯅꯤ ꯋꯥꯔꯤꯁꯦ꯫